ngasi ayu phongkiba tongan manipuri sifhongsingdigi maru oibe I pausing khongatcharaga manipur top channel gi makedigi myamna thamjagi anbada parliamentary secretary oiramba MLA singna chief minister ga unakhre congress tagi MLA taruk sanglakлагani haina pari government asida parliamentary secretary oiramba BJP amasum NPF ki MLA singna ngasi chief minister ga punna unaduna makhoi oirakpa yaba phibam gi matangna khanakhre maraksida opposition congress tagi nauna MLA taruk sanglakhlaba yai haibigi wafam chief minister na mifam aduda thamkhre hairi press na phamba pawgi likhuna man hai office of profit ki case mayuk nari parliamentary secretary oiramba MLA singi matang na supreme court na july 13 ta verdict ama piraklagani haina panariba sigi mangoinana ngasi makhoi gi chief minister gi bangalo da laklaga N Biren Singha gu unakhibani parliamentary secretary oiramba MLA singna makhoigi maraiba kari oigani haibadu haujiki oina lepa ngamdrabasu wafam asi court ki jurisdiction da leibana hiramasida thoidokna khanakhidi supreme court na pirakpa rai adugi matungina chapsana mayoknanaba chief minister na makhoigi pukning fathaki hairi hauji opposition congress ki manungda sarangnaba tholaktiba sigi matangdasu mifam aduda khanakhi chief minister na mifam aduda congress MLA taruk government paiba BJP da sanglakлагani haibigi list puthoraki adumapu kana no haibaduri chief minister na phongdorakhidi haina mifam aduda saruk yaruba MLA amana phongdorakli ngasi chief minister unaba aduda MLA dagi disqualify tawkhraba Nauria Fakang Lakpigi e Subhasandra Natana Atai Ayamana Saru Yaki Hairi BJP da Sanglaklaba Yai Haina Pari MLA Singadu Hauziki Oina Kanano Sapsana Kangamandri Adumapo MPCC gi President Oiriba MLA Gomidas 1000 Bisnupur MLA Kumaksam Joy Krishnan Thamaiban Amasum Yamthong Haukip Cycle Ahumdi Haukiba Numit Kranigi Mamangda Makoina Pariba Party gi Famsing Thadokpugolona Congress ki primary membership tigi tokpagi sirol pisin kiba laire haiba wafam ama lairibani panbayai opposition congress na office of profit ka mari lainana disqualify taunaba demand tawriba parliamentary secretary oiramba MLA sing adudi laisangthem susindro maitai BJP khurai soibam subhasandra BJP nauria pakhanglakpa disqualify tawkhraba laurembam rameshwar mitai BJP kairao Nahakpam Indrajit BJP Khetrigao Kongkham Robindro BJP Mayang Imphal Thoksam Setrabata BJP High School Haikham Dingo BJP Sekmai Dr. S. Ranjan BJP Konthaujam Asabuddin Independent Jiribam Khasim Basum MPF Singai K. Laisio NPF Fungyar Amasum Awangbo Niumai NPF Tamaini Makhoi manungda MLA ke Robindrona Manipur Legislative Assembly gi Deputy Speaker oidi aduga BJP gi MLA Thoksam Setrabata amasum NPF ki MLA Awangbo New Minus Minister N Biren Singha gi Council of Minister da Cabinet Minister oina yauri aduga ataina government gi board agency sing da chairman amasum deputy chairman sing oina lairibani se minister na MLA sing unakiba duga state asida haujuk oirakriba COVID-19 gi matangdasu wari sanakhi chief minister COVID-19 affected livelihood support scheme asi mapung fana thabakto onthoknaba masum masigi asengba beneficiary sing khangatpada MLA sing na akhanaba miyeng sangnaba wafamsu chief minister na mifamadura thamki haina phongdorakli atopa pawmana tha tarukta transfer marirak tawbu kana yaningdaba phongdorakli MPS officer CS Adani Maubo Yamna Toine transfer amasum posting pibigi thawongbu Mau student union amasum Mau union Imphal na akan mamongda yaningdaba phongdorakli loop ani asina thadorakpa sirol singi matungina MPS officer CS Adani Maubo sayesigi February kunda AIC provision oina ahanba posting piki madugi matung March 10 da Kamjong district ki ASP June 19 home guard ki CO amasum sayesida marisuba posting oina July 13 ta MPTC Pangai gi assistant director oina transfer tawki hari officer asibu transfer tawbigi mawong da PN da phongdokpaga loinana state government amasum chief minister na khut thingjinduna transfer policy gi makhada mawong maril ta na posting pi na ba appeal tarakli makha sa tharak point na tentak na mayam na pau pisage
Core Committee na NSN IM gi lusingbusinga mifam pangthokre. Core Committee on Naga Political Issue na NSN IM gi lusingbusinga ngasi Dimapur da meeting ama pangthokre. Source ki matungina mifam aduda NSN IM gi General Secretary TS Muiba su yaki adumapu mifam aduda kari wakhana ki haibuduri sapsaba khang ngamdri. Source ki matungina Core Committee on Naga Political Issue NNPGS amasum NSN IM na tungna punna khusam naraga satmin naraba yari. Panbayabadi Core Committee na ngarang Dimapur NNPGS ko unaki Core Committee asi Nagaland government na mamang thada CM kibani. Committee asigi member oina Nagaland Legislative Assembly gi legislature sing yauri. Nagaland Chief Minister Nephew Riauna Committee convener oidi amasum co-convener na opposition leader TR Ziliang na oidi. Nagaland political issue wakhaiba puraknaba pandamna Core Committee asi sem khipani lebak panumita NNGPS amasum Core Committee gi lusingmusingi marakta ahanba oina Dimapur una khibani haina supali marakta na state si wangmara thokpa amasum maruiba ipausing myamna tentak na content sila khochara kana myamna thamjaramge India da ahanba avian influenza na mi ama sikre haurapham thidokpa mathau tai medical expert All India Institute of Medical Science AIMS Delhi da ngasi avian influenza natragana bird flu haina su khangnaba H5N1 virus na maramoiduna India gi ahanba mi ama sire mark sai taraga mathai suraba nupa masa amane thaudo se haksina lauduna medical experts na mi yeng sangba hokre medical experts na hai H5N1 na mi ama sibigi report asi yamna nungnangba pokningai ne amadi masiga horak amasum parents sing adu mamutan thidokpa mathau tai amadi khudakta thaurang lokharkadabani adumanama AIMS ta leiba senior doctor amanadi AIMS ta avian influenza na naba atopami amata laiti haina sufungdorakhi atopa paw manamo anisuba wave ta Manipur angang lising tara positive oire Manipur yauna India gi tuan ba mafum kya da akan ba sapu pi duna misimina kya thogoliba covid ki anisuba wave asina state asida masagi sai taraga nipan gi makha da leba angang sing lising tara hena laisit asina positive oiba thengnare Manipur Health Department gi unit ama oidiba ITSP digi phangwa report ki matungina state asida sai asigi COVID ki anisuba wave asida sai asigi January amadagi ngasi phawbada masagi sai taraga nipan gi makha da leba angang lising taraga samaga maudraga manga positive oiba thengnare makhoi gi manungda angang amakhak laisat asina maram oiduna laikidre haina supale atopa pawamana hospital singna senda lambi oina onthokpa lebak thibani COVID-19 gi anisuba wave na khanghauduna leba asida sapu pirakpadagi lainga ki hospital singna ana layengi awat pakaya mayok na khibagi khudong chaba lauduna private hospital sing anaba singdagi asoba senfam sing laukthok ana layengi mahutta senda lambi asoba ama oina onthorakpa laibak thibani haina Supreme Court of India na ngasi phongdokre wafam asing ngasi court asigi Justice DY Sandras amadi Justice MR Sagi bench na phongdokibani laiba asida COVID-19 gi anisuba wave lakfadagi ana layeng singda anaba phawba thampham laikidaba amadi medical equipment gi award pakya mayok nakhibagi saira aduda Gujarat amadi Maharashtra gi hospital kharada maihau langpok thokibagi thaudoka mari lainana mamang saigi December 19 court asina state laingak singda hospital singna maihau langpok thokhandanaba section tharang paihat kadabani haina pikiba yathang adugi makha satharakpa hearing da ngasi observation asi thamkibani haina supali atopa pawamana CBSE gi class 12 ki mark pikhalakpagi matam sangdokre Central Board of Secondary Education CBSE na lawa class 12 ki examination gi result haidokpa yananaba school singna mahairoi singi mark assessment pikhalakpagi aroiba matam July 12 oirambadu 15 phabu sangdokre loinana board asigi examination controller Sanyam Maikaidi school singna July 13 ga matai fawgi manungda haidokpa yanaba sem saba lusinanaba khangan khre haina supalli atopa paw amana babukhal gi miyamna lambi ningthi na sembiba pamhawi asam ga tainaba ngamkhai gi jiri turel mapal da khundaba babukhal khul asi yaunaba gari lambi amatang sembinaba Manipur langa ki thaujal ngai hauri hairiba khul asi yaunanaba gari lambi leite National Highway 38 gi mate khara
gari thaujilaga khongna kilometer ahumlom sing lambida satlaga leiba khulamani khungang asigi marueba senthok lambidi kwa mana amadi rubber pambi sing thabana oiri winter gi matamda jiri turel gi ising kangsilaklaba matamda turel torbanda insang napi sing thaduna matam gi insang puthoi amazu khungang asida hospital amadi pharmacy amata leite kanaguma ana ayek joroklabadi NS kuntraga teret fawba khongna thoklaba matungda gari waiduna jiribam district hospital fawba satnaba pambai oinari haina supali atopa pawamanamo jail da laidiba journalist Kishore Chandabusu thadopina ba haijakre salibasa yesigi me taraga humdoida BJP ki lusingba ama laikhidabagi awaba phongdokpaga mari lainana Facebook ta akaiba post thagalui haiba wahauda jail da lairakiba activist Erendro laisombam thadokraba matungna mahaka punna phajinduna lairakiba journalist Kishore Wangkhem sabusu thadopina naba mahaki loinabina se tharakre Manipulinga ki Chief Secretary da Kishore Wangkhem ki loinabi elangbam Ranjitana thajin ki application aduna pallibadi Facebook post aduga mari lainana maki mapuraba Kishore Wangkhem amadi Erendro laisombambu NSA panchinduna jail thamlakibani adumainamak Supreme Court yathang matung ina Erendro de maki mathata palib NSA su lakthokpaga loinana jail gi thadokre Sapmanaba case madi sapmanaba eki makhara fazinduna lairamba amana thadokraga amana fazinduna thamlibasi mari lainabasingna miyeng sangbiduna athuba matamna thadoknaba hotnagadabani haina application aduda makhatana panki Marakthani state siki wangda thokpa paw khrana akamba Facebook ki damak UP professor ama jail da thajingre Union Minister Srimati Irani gi mayokta Facebook ta akamba wahi kaya phongdorakiba professor ama Uttar Pradesh ki Firozabad court amada mahakna surrender tawrakrabagi matung jail da thajingre Professor Maharyar Alina additional session judge Anurag Kumar surrender tokhi amasum laibapoko numita interim bail application ama thaki aduminama judge aduna bail gi wakat adu kaktatkre madugi matung professor adu jail da thajingre haina PTI na haiki atopa pawamana stadiumuk sawa asteroid ama July 13 da art nakna faiki gani asoba asteroid ama yamna yangba khongjela Prithvi tamna paishilakani amasum July 13 da planet asi fawduna paiki gani asteroid adugi maming 2008 go 20 kawi madu stadium amaga manana natragana Taj Mahal ahum muka sabu mane hiramasigi matangda nasana phongdokpada pungda mile Lishing taraga nipan haibidi second kilometer nipan gisang satki ayang khongjal amada ekhoge planet asi tamna asteroid aduna paishilakani haiki masigi aduki matik yang khongjal aduna magi lambi da karigumba thengnabasing adu safu adugi maramdagi mang takningai oigani haina supali atopa pawamana Assam gi class 9 amadi 10 gi mahairoi singde smartphone pigadawri Assam gi lengan state adugi government school singda tamliba class 9 amadi 10 gi mahairoi singda smartphone fangana bagi scheme ama haudokna bakhanare toinana scheme asina state asigi lairaba mahairoi lakni palomda kanaba pigadawri haina agency dagi phangba paw amanasu phongdorakli atopa paw amana nongyam kan surakpa yabagi phibamdagi Mumbai red alert tawkhre Mumbai ri yum sagasa numita kanna subada natana yamna kanna nong sugani haina mangjongna phongdoktuna India Meteorological Department IMD gi Regional Meteorological Center na laibak sigi setmilon gi konung asigi damak red alert ama laukthokre haina su pawsna phongdorakle makhasa tharakpoina topa pawamana COVID ki saitheng marakta China da monkey bee virus sandorakpadagi mi painare Sinagi Wuhan city dagi sandorakhibani haina thajanariba COVID-19 laina laisana maramoiduna malem gi lebak kyara asobu saitheng piringai ser asida Sinada monkey bee virus kauba mi amadagi atopa mi amada sandokpa laina ama sandorakpadagi malem gi lebak kyara amukki hena mi paiba poknare hairi Sinagi paukse Global Times ki report amagi matung inadi Sinada hauzik maika kauba yong makhal amadagi virus asi sandokpa hore virus asigi maming monkey bee virus bihi bi haina khangnari Sinagi lengang nasu virus asi laiba asida sandokle haiba masana su yajakre asiba yong ani da research toba masagi sai
yankhai suraba veterinary doctor ama sai asigi haukiba me kunga tereta virus asina maram moiduna sikhibani hairi laikidraba veterinary doctor asi non human primates ki matang research tawbani virus asina miyoibada sandorakpa amadi sienba asi handaki asina ahanbani report ki matungina monkey bee virus asi yamna tamthiba makhal amagi virus ni hauzi miyamna yamna mipainari ba covid-19 virus tagi hena sathiba virus makhal amani so hairi virus asina nahalaba mi amagi sibigi sang asi sada humdra dagina marfu oiri aduga covid na naraba migi sibigi sang asina sada sutna tagi mapan khaktani maramaduna kariguma virus asi sinara paksana sanduraglabadi madubu mayoknanaba hotnabada chinagisu asoba awaba ama oibiyai adubu report asigi matungina haujuk pawbada virus asina maram oiduna sikhraba doctor aduga sokna samnaruba miyoising adu virus asina positive oirambadi thengnadri hairi पाउसिकी मतुंगिना मालेमगी लेबाक कया पाखतनरिबा मदि सिंगनरिबा वाफमदि सिनाना भाइरस असिना सिख्रबा डॉक्टर अदुगा सोकना समनरुबा मियोइसिंग भाइरस असिना नाद्रि हाइरबसु कोविड-19 लाइना लाइसतकी मतांगसु मालेमगी लेबाक कयाबु मतम सांगना खंगंदना लाखिबनि कायना थंगना कोविड-19 कंट्रोल तौबा ngamlaktraba matungna malemgi leibak mangda COVID-19 sandurakle haina phongdorakibani maramaduna monkey bee virus ki matangdasu sinana malemgi mimangda lochinduna thamlibara haibisisu asubo hangamani monkey bee virus na naduna sayesi gi me kunga tareta doctor ama sikhrabasu ngasi phawba lochinduna thamba laibak miyamna haujikta khangnarakpigi wani matang asida laibak kayana hangnarakliba wangdi virus asina maram oiduna laikhidraba doctor adugi matangna haujikta karigidamak phongdoraklibano haibisini maram aduna covid ki matamdagi hauna sinada malemgi lebak kiyana leiramba chingnabado amukki hena chingnaba phawnabagi masa ama ohele global times ki report ki matungina laikhidraba doctor ado mars ki haurakpa matamda oningba phawrakki madugi matungda hospital kiyada laikatnaraba matungda kanmangamdana sikhibani haina phongdorakli monkey bee virus asi kumza inglising amaga samapan kuntraga nithuida ahanba oina khanglakibani virus asi covid-19 gumna atopa miye amadagi atopa miye amada sandokpa ngami virus asi herpes bee virus hairagasu khangnai virus asi maikak haiba yong makhal amadagi sandoi virus asi hairiba maikak kauba yong makhal asigi hingliba yong amadi siraba matungdasu asiba haksangdagi tholakpa mahi manai sing makhogi urine amadi mathidagi su sandoi virus asi karigumba posak amada paktuna laikhrabadi pung kaya hingduna laibisu ngami hairi virus asi miyoibadi hena sandokan amadi asubo sathing piba haibadu oi karigumba virus asina miyoibada changrabadi miyoy aduda sor honbada waba kok nuaitaba lehauba asokpa mafamda kai hena naba haksang kai hena soktaba haksangi muscle singda trak lakshilakpa oningba phawba madi yanglengi sarukta pom thorakpana singbaki layong sayol ahungi manungda tholai virus asina naraba miyedu matam sana treatment phangaudrabadi siba phawba thogali monkey bee virus asigi layengnaba supnagi antiviral hidak singlai adubu laibak thibadi ngasi phawba virus asigi vaccine di laitri haina phongdorakli atopa pawamana sample yankhai gi manungna nifuga manga delta variant oiramle COVID-19 pandemic ki second wave lantheng na bada maru oi ba thodang loriba sija hospital and research institution na COVID-19 positive oiraba miyo yankhai digi collection tabu sample yankhai Bhubaneswar da leiba Institute of Life Sciences ILS da genomic sequencing gi damak tharubada apunba sample yankhai gi manungda nifuga mangadi delta variant oirambaga loinana apunba sample sing asigi sada maudradi hena sathiba variant asi ngakto oiramle hairi report asigi matana pauxi hospital asigi superintendent ga sanakiba wari da magna hai sample sing asi sija hospital gi maikei digi tha asigi amada thakibani thakhiba matamdur state government gi maikei digi su rims jenims yauna private hospital khara digi su haidiba sample sing asi khongkalaga punna thakhiba oiramba yai adubo ma ki hospital asigi nataba atopa layeng sang singidi sample masing kya thakibano haibadumakti khangmangamdre haina spau sina phongdorakli loishilakpoina atopa pau khara kaina saji ama attack toramle handakta Tamenglong district ki Kuilong part 2 da Bengal tiger oirangani haina singnaba sahing saba sa amana san ahum halam kiba thaudo adugi matung tarakpoina Tamenglong forest department ki team na sa adu karambano haiba khangdonaba trap
camera install tawriba mafam adudagi kilometer 6 lom satlaga leiba mafam amada ngasi ayuk pung 6 lom tabada saji amasu attack tawramle thawdo asigi matangna khuladuda December pamai ko ba amana phongdorakibida ngasi ayuk anganbada apan abon maina labuktagi halakpada Bengal tiger ni singnariba sa aduna saji ama attack tawbagi makhul tabadagi sangchilubada mi lakbagi makhol tabadagi kai edu mafam adudagi senkre aduga saji eduna yamna thina soklaga mafam aduda leiramba thinaki kai eduna law khongbugi makhol taki adubu masak oinadi uhokide maki khungulna singbadi thengnaki thagdok sing aduna maram oiraga khunja sing kiduna yumdagi mapan amata thonakidre hainu spali amasum yamna sectioningai oiriba pawmana tha asigi manungda covid delta variant malem pumba khudum chanchin khragani WHO Khwaidigi hena launagan mamasum khudong thiningai oiraba COVID-19 gi Delta variant asi thasigi manungda malem pumba khudum sanchin khiba yai haina World Health Organization gi maikaidigi phongdokre makhatana phongdokibada July 19 phawbada malem asida COVID ki anova case asi million 3.4 gi mathakta confirm tawkhi Delta variant asi India da ihan hanbu oina thengnarakibane adubo haujikti variant asina mamangi sayol malem gi lebak taraga humdoi da nauna sandurakhibaga loinena haujuk phawba malem gi lebak samga kunga marida Delta variant pox na miyoi kya nare malem gi saruk mari thokpagi ahumdi Delta variant nare laiset asi athuba matamda malem gi mafam sinma thungna sanduraktuna saliba tha sidadi malem pumba COVID-19 gi Delta variant khudum chanchin khiba yai haina UN Health Agency na sayol gi oina phongba epidemiological update ta phongdokre haina paus na phongdorakli amasum haujiko oina di mem paus matang ase lusinjarage amasum pathoksa gi bela soki bulan ki biyaros mem ngak pigeni anau bi paus sing derege update pizarake mem ngai minasi haina channel sigi mekedi gi sumem request tawjuri and thank you